Tuberculosis nabagi chang khwaidagi nemna leiba India gi state amsung Union Territory singi manungda Manipurna ahum suba tare haina Union Minister of State for Health and Family Welfare Anupriya Patel na phongdokre Lok Sabha da Congress ke MP Gaurav Gogoi na hangba wahang amagi aiba paukhum oina piduna wafam asi phongdokhibani mahaki paukhum aduda mahak na hai Manipurda TB nabagi chang asi mi lak amagi manungda humpumari oiri India gi oina khwaidagi nemba chang na Lakshadweep na oiri Lakshadweep da mi lak amagi manungda miyoi 18 khaktamak TB naba thengnari amadi ani subada Kerala na mi lak amagi manungda mi yankhai mapan naba thengnaduna ani suba position da leiri awang nongpo state singi manungda TB nabagi chang asi Nagaland na oiri aduga Mizoram Assam Meghalaya Arunachal Pradesh amadi Tripura na mathang manaw naina leiri TB hairiba laina asi muthatnaba laingakna multifaceted approach kaya paikhatli laina asibu thengnanaba mafam kya da lemda hidak langthak phangan baga loinana lemda layengba ki khudong chaba phanghali masigi mathakta tribal amasung remote area da TB laina ga loinana hingliba patients singda patient amagi incentive oina lupa sakret kaya khai phanghali TB screening ki thabaksu Ayushman Arogya Mandir amadi private sector singa khusham daraga decentralized tauri nakala maromda TB gi research ta laingang na Indian Council of Medical Research ki khuthangda achauba senpham ama thadaduna leiri TB layengi tamak nauna develop taurakhi pa khutlai singi manungda all the base chauba x-ray reading amadi community based handheld x-ray screening da chingba yauri hainasu mahaki pakhum aduna palle